State asida thokliba irang asi Congress na thokhan bani haina BJP Manipur Pradesh ki President A Sardana thamkiba wafam ikai ngai ni maming laiba National Party ama oriba BJP ki State President ama oina state asigi issue sing munna khanghaningi mathong maram khangdana wangang biganu haina suknu kendra ki MLA oibaduna dana Deputy CLP leader su oriba K Ranjit na phongdorkli Paumi sung hangba wahang ki paukum piraduna Congress Party ki senior leader oriba MLA K Ranjit na hai Kalapahar Toribari yauna Panchayat Mari Congress Party na lengak pai ringai matamda Kangpopi district ta pirami haina BJP State President na hariba si ningthi na khangdaduna tauribani Parliament na kumjali singa mga jamapan ga humfutra matoida pass okiba Manipur Hill Areas District Council eki makada Kalapahar Toribari yauna Panchayat Mari asi Sadar Hills Kangpopi ki manung channa lairambani kumjali singa mga jamapan ga marifu marida pangthokiba ADC Mikhalda Mafam asidagi Bir Bahadur Chauhan ko ba miyoyma ADC member oina kakiba aduna sakini member asigi term loiraba matungda chingi mafam singda 6 schedule gi demand gi irang ama lakpadagi ADC gi Mikhal chahi kun hena pangthok pangamdana laikibani chahi kun hena ADC Mikhal pangthoktana lairak parsana maram oiraga chakwa thorangi lamda sothare haiduna Kangpopi ki MLA oramba Kishore Thapa ki matamda mafam mari asi panchayat oihanduna Imphal West district ki makhada lairakibani Kumjali sigani tara da Okram Ibobina luchingba SPF 2 gi lenga ki matamda ADC ki Mikhal pangthok yana ba thabak paikhat bahauki ADC Boundary Delimitation Committee ki state level survey ki report ama ki matung ina panchayat mari asi Sadar Hills Kangpopi ki manung chalambadagi hanagi mafam da leina ba recommendation tawrakhibani Panchayat mari asi Chief Minister Okram Ibobina inthok lambanate Ram Bahadur Kauba Nepali amana law court ta panchayat ki status ta adumak leihanbiyu haina singna rakhibada court na reject tawba fawba laikhrabani nakhalamamda thangjing ching thangting da on khre haiba wafam ama lakliba sisu laibak thibani Thangjing ching maming onba ki wafam amata leite kumjali singani tara mari da henglep kendra ki manung channa anoba subdivision ama semada nauna semliba subdivision adugi maming thangting subdivision haina thonbani adugo miyam yoiba irang ama lakpadagi henglep kendra moirang kombi amadi thanga kendra ki MLA sing yauba mifam ama pangthokraba matungda thangting subdivision adu miyamna yadre Kangwai subdivision da onba haina yanakhibani BJP ki State President nama oina state asigi oriba issue sing munna khangba changi khangdana wa ngangbiganu haina Congress leader asina thamlakli Panchayat mafam mari pitho me adu tokho me na khoni yon badona min torido mado hill area committee gi 1971 gi parliament na pass over act ama semam baduda hill area ne leraba adu gi 1982 dagi thabak pang act wa horok pa matam dagi na 84 bawo se ADC gi election da hairiba mafam da district council gi Bir Bahadur Chauhan haiban upama irang part 2 dagi ADC gi member oiramne aduna ADC gi hill area committee gi area ne haibise lengraba sakine ADC gi election chahi kun tawdringe gi marak sidi ujiki hariba mafam mari sidi panchayat matamdugi MLA tamdugi sarkar ga moi tawnaraga notice thoi hai thokte hai madudi adwai area do khang adumaina panchayat ki gram panchayat jila parishad ena lakhi bane ADC gi election si tawnana ba ngasai gi delimitation commission autonomous district council committee sina hanagi report si tarukda 1971 da challaga lerambado madu namaram oiraga hangi bani aikoina hekta seri bo bigi luchingba sarkar do ne hekta infom banate hekta piram banate ba separate administration piga dabani hadna prime minister to home minister da cabinet minister ani yauna BJP gi MLA manga ani duga taret KPA gi ani independent gi ama punna miwai tarana soi toroga pirabudu BJP na demand tawde yes party na di torom da ba adu as a BJP candidate BJP member legislature gi Manipur gi MLA amoina BJP gi MLA taret ti minister ni yauna punna moi tarana tawri bisi tawde haiba ngame aduna mathong maram khangdaba adugumba wangang sangang se oi ikai press na hanga abnina ai somaina tentak na thamge khangaga ngangu khangdra ngangano ujik Manipur mai hori bani kari thogadagi horen kari thoge khangdaba matamda mathong maram khangra wa ngangano na masi ai gi side gi somai Nakhalamaramda Chief Minister Nongthombam Biren state asida thokliba lan asi maitai kanaba lani haiba wafam ama lakliba siga mari leinana hangba wahangi paukhum piraduna MLA K Ranjit na hai me ahumda Churachandpur da haurakhiba irang adu matam chana laksinba ngamlam labadi ngasi tha taruk sujila kadawraba irang asi loishinba yarambani
April 13 Churachandpur Kendra gi MLA LM Khautena MLA oirakpa chahi ama mapung farakpaga mari leinana Chief Minister yaugadaba thoram ama mangoinana Churachandpur da thokiba irang adu thokhanbada chenaba mioi sing police na faraba matung karigi thadokibano May ahumda India gi Vice President Imphal da leiriba manungda Churachandpur rally ama chatpagi ayaba matau karam na pikhibano Churachandpur dagi karigi police commando lokthokibano forest office mai thaba haurakpagi haurakpadagi irang thokpa matamda ahenba force thazilaga kari control tawdribano irang asi thokraba matungda security lapses amade intelligence failure ni amuk hai aduga haujingna lan asi maitai kanaba lani amuk hai asi tabada ikai bafawi tha taruk sujulagadoroba irang asi matangda karigi prime minister manakta chalaga wathoga si lotion ba khona dribano haujingna manipur nushiba saduna wangangli serasida thokliba irang asida siriba mioi sing asi Chief Minister na hatpani haina MLA K Ranjit na maral sikhi adu hujing na mana kaim khangda badona a barma masaga su toksalame adu toksalame na pangdaw law sidane ba ina biren mangre harise tang trama thoi mahasuda mana cabinet decision na ZRA ke na withdraw tawre hare lawthore somdana court thami bu khulai do control ta hodre loin lawthokre so pairim ni na adu center na khara leraga ami chana yate habra kaino withdraw to su phen oi thokre adu dagi haure irang di adu tang kun ga tareta biren lakpagira laktabagira khangdre Churachandpur gi adu ai lam hen ba tu hen ba haigadra adu kuki militant haigadra thugaire gym mai thare gym campus aduga khautegi function mafam du loi thugai aina tabda mi kun habra kun ba thoi habra mi tu do phai ba phari ba mi do moi gi sai court kendra gi MLA ni hai maming su kya khangde phadana police ki custody da lai rab du bu MLA du na chalaga kari ngang no ma toroga loi thado khien si yengu ko tore si matam du da Manipur gi commando Churachandpur da deploy torga le adugi irang du thoe nongalga tangkunipan ma chatabadu ai kari function dono ai media da electronic media da ugi bane adugi numitu da kari lam dono mani phal mong do function na to madu da media gi person da hange ba sar Churachandpur gi ngarang gi thodok tu si to madu ai ga mari leina de ai gi program function na te khokti ga jana da group na to jabane yamna kari haini je chief minister of state amna risk thodang leitaba amna kari haini haibam khangda du nai maru biren matam biren mangra haise adumai to dona ma yam line khandoga press ta dumaina amadu aiga mari leina de lemna tharoi is mai wani madi leidi le horani Manipur gi itihas da lemna tharoi chief minister karano is ma oi horgadam ne ba afaba da di nataba